Siri Siri Gaurachandrai Nama Purvasam Khoi khwai pumnamakpu erakta tinbiramba Sarangthem Prabin Singh magi nungsizaraba emung-manung sagai natei amadi marumapang khwai pumnamakpu thadoklamlaga houkhiba September gi tang 8 English singaniga kungamanga langban gi 15 ni panba Nongmaijing numitta Sri Guru gi kripadagi ves olaga Sri Krishna Chaitanya Purna Chandra saiba nam fangzaraga Vrindavan prapti oikhre lakliba September gi tang 12 English singaniga kungamanga langban gi kunni panba irai numitta Asti Sanjay Lakhutcharaga lakliba September gi tang kun English singaniga kungamanga langban gi kunmapan ni panba thang numitta Leikhidabaga Shradha din thokle numida sida Leikhidabaga atma santi gi dama ngamjaba hai leikharadang hari Sankritan ga loinana Sri Sri Gaurachandra Mahaprabhu gi charanda kachugadauri Upalaksya sida Brahman Vaisnav Ahlaman Marumapang Amadi Cheshal Khwai Kivikna Matam Chana Lengbiratuna Harinam Shravan Taubiranaba Nolukna Paujinjuri ba Sarangthem Apambi Devi Mama Sarangthem Pradip Singh Mayamba Sarangthem Ongbi Pakbi Devi Mataima Sarangthem Pratap Singh Mayamba Sarangthem Ongbi Sumati Devi Mataima Sarangthem Poirenganba Machanupa Sarangthem Padamini Devi Machanupi Sarangthem Sanathoi Machanupa Sarangthem Laija Machanupi amadi emung-manunggi miyuising Thouram pareng ayuk pung 8 makhai bek katpa nungthil pung 12 minute 15 Sankritan houba Brahmapur Nahabam Leikai purit bayum leirak